Maka Satarakpada Artificial Intelligence Sijinnaduna Hanna Nungsinarambi Nupibu Porn Star Onthoktuna Sel Tanlamle Hari Assam dagi Delhi da Tabak Tawduna Laiba Pratimbora Kauba Mechanical Engineer Amana Artificial Intelligence AI Sijinnaduna Mahaka Hanna Mari Lainaramba Assam dagi Nupibu Social Media da Nauna Machin Tungkalaglibi Porn Star Oin Uhanduna Laman Kumna Bohonarakpaga Loinana Porn website Sijinnaduna Matam Sang Sel Tanduna Lairam Lehaina Agency ki Pauna Pongdorogli Marakchana video Asibu Ming Tabidi Punamakpu Taram Okchabaga Loinana Ikaikumna Butchari Pratimborana Mahaka Mari Lainaramba Nupi Adugi Potobu Artificial Intelligence Sijinnaduna Sexually Explicit Oiba Image Kaya Generate Tauki Tawangasi Pratimborana Nupi Aduda Laman Kumba Oina Taukibani Adubu Mahaki Tanlamle Oina Matam Sang Sataduna Lairam Lehari Masidanatana Pratimborana Industrial Scale the Nupi Asigi Mamai Sijinnaduna Yamlaba Pornographic Content Shemduna Chaitoklam Lehari Pratimborana Ahan Bada Bibidol Archi Haiba Sasinaba Ming Sijinnaduna Mahaka Mari Lainaramba Nupi Adugi Mamai Sijinnaduna Pornography ki website chingda AI na semba photos sing tagat bahurokibani Tawangasina Assam khakte natana India gi mafam punamakta Nupi asi America gi adult film industry da nauna changlaba Assam gi model ni haina thajanki Bibidol Archi gi account asi kumja 2020 gi August tha da semkibani Amasong hauzik follower millions 1.3 rom lairi account asi maming anirak hongduna tongan ba content thagatuna lakibani adubu handakta India sin bathungna sari transformation video reel amana viral ohelakibani Masida Pratimborana Matik Mathauna Putoktuna America gi sangnai rabi adult entertainment star Kendralaska Nupi asiga photo kamina bagi image ama AI na generate tawduna tagalakibani masigi matungda Kendralas nasu account asida tagalakliba photo asi share tawduna comment pirakhiba aduna Nupi asi adult film industry da nauna changlaklabani haibadu miyamna hena thajanarkibani adubu thawngsing asi Pratimborana tawbani haina khanglaklabani na Kendralas na kamdawna photo adu share tawrakhibanu haibadu case asi makata na thijinbagi matungina khanglagani hairi tawdo asiga mari lainana Assam police na Pratimbora pagat khre victim oiraba nupi adu hauzik mayam mamang da ikaibaga loinana wakhal nungaitabana mapan thokpa ngamdre hairi makhatana Manipur Human Rights Commission su chaikan ba thabak tawkhibra miyoi tarukpu regular basis ta appointment pikiba joint secretary adu DP na hapkiba leite herakpadagi advocate amana ma ki mathakta case lokhatpina ba chief vigilance commissioner da wakat khre hairi housing chairperson oiramba Justice UB Sahagi matam loiraduna pharmacy pothakraba matungda Manipur lengaki mekeidagi anauba chairperson ama hablaktabadagi pangthok pamthokpa thabak seng pangthokpa ngamdana lairakpadagi chairperson hapinaba High Court of Manipur da fawba wakatnariba Manipur Human Rights Commission MHRC da Chaikan Bathawong Sing Chathakiba Yaubra Haibagi Wang Songthorakle MHRC Linkhatkibadagi Commission asigi mathok pangthokodaba chairperson amadi mathok taba member na chingba matang kuina sangna haptabadagi marakta sarak siba yaukrabasu kumja 2018 gi February amada matam adugi commission asigi joint secretary ni haiduna Nungshitombi Athokpong Kaubi miyoi amana commission asigi damak tongan ba post mangada miyoi tarukpu regular basis te appointment pithokrabasu lengaki Department of Personnel and Administrative Reforms Personnel Division gi Kaidagidi Commission asigi damak miyoi tarukpu appointment pikiba matamadugi joint secretary adu DP gi mekaidagi joint secretary oina appointment order pikiba laiti haina phongdorakle hairi DP gi ofam asidagi ngasi chingjangmai okram lekaidagi advocate okram Nitan Kumarna Manipur State Vigilance Commission gi chief vigilance commissioner da aibachol ama pisinduna matamadugi MHRC gi joint secretary ni hairibi Nungsitombi athokpamna unauthorized oiba maongda thabak chatharamle thawngasi authority bu lana sijinnabani amasong Manipur Human Rights Commission gi joint secretary gi phangga mari lenana chatharamba gross misconduct ni haiduna mahaki mathakta case FIR ama athuba matamda restart tawduna lokhat piduna asigumba thabak ase amu hana thuandana bagi damak mahaki mathakta criminal prosecution amasong departmental disciplinary lokhat piyu haina wakat kre hari chief vigilance commissioner da pisin ki bachirol aduda phongdok ki basungi manungda February ama 2028 ta matamadugi commission gi joint secretary ni haiduna Masagi maming amasung kuyek piduna Nungsitombi athokpamna commission gi stenographer grade 3 1 LDC 1 driver 1 peon ani amasung Sokidar kam super amagi damak miyoi tarukpu appointment order thoktuna khalam ki hari mahakna tholamba order adugi number 14202 MHRC part ni hari miyoi tarukta piramliba appointment order ase law and legislative affairs department na order thokpa numit aduda pirakpa ai bachol number 11098 law HRC Part 1 gi matung inani haiba wapam supali aduga miyoi tarukpu appointment piram khiba posting asina April taraga manga 2016 da thokpa order number 11098
Law HRC Part 1 gi matung ina creation tawkhibani maramasina miyoi taru asibu regular basis ta makoi gi posting asida appointment pi re hai khibani haidi February ama 2018 da commission gi joint secretary gi ming miyoi taruk pu February ama 2018 da commission gi joint secretary gi ming da miyoi taruk pu appointment piram khiba asugi matang da RTI gi kuthang da under secretary DP amasung ASPIO DP da mari leina bawang sing hangki DP gi under secretary amasung ASPIO da RTI gi kuthang da wang sing hangbaga loinana mari leina ba document sing pibina ba hijackibada natana Manipur Enforcement Commission da su wakat padagi commission asina appeal case number 74 of 2025 lakhotki case ase March 21 2025 ta masigi appeal na file tawkiba RTI application gi matang da ni RTI gi kuthang da hangkiba wang sing gi manungda kumja 2010 dagi 2018 phawbugi manungda commissioner law oiribi nungsitombi achokpang gi transfer amasung posting ga mari leina ba information sing PBU amasung grade 3rd amasung 4 gi subsing gi order sing thokpada governor gi ming da thokpa yabra haiba dusu kangan biu hajakibani hairi RTI ga mari leinana Manipur Information Commission da ahan ba appeal taroklaba matungda ani suba appeal su tarokpadagi commission na appeal case number 74 of 2025 asi tha asigi taretta well chattaraba matungda dispose tawkre hairi appeal asigi well chattarappa numit adumakta da RTI applicant amasung appeal ani gi affiliate oiriba advocate Okram Newton Kumar da DP gi under secretary amasung ASPIO M Ravichandra na pirakhiba chirol amada RTI gi kuthangda hangliba wangi pakhum oina kumja 2018 da MHRC gi joint secretary adugi appointment order di pigi mekaidagi pikhiba laiti hairakibani hairi maramasida gi ngasi vigilance commissioner da matam adugi joint secretary ni haiduna appointment order na chingba piramkhiba miyoi asigi mathakta logi matung inba tabakseng lokhatpina ba wakatkhibani hairi makha satarakpada nungthil pause gi chifong ama oiriba kangla paugi editor lokhatcharaga thamjige IDP sing masa masa gi yumda anjalanabagi pikhiba ngakpa ngamgadoribra haiba wahang hangli haukiba chahi 2023 gi me ahum dagi chinkuki jogi khulai paiba singna mitei singi mathakta landarakhiba dagi tholakhiba irang na maram oiduna lanjanarakhiba dagi mayumda hanjinba yadana relief camp singda leiriba internally displaced person IDP singbu tangkak ahum thokna mayumda hanjanabagi thabak khale loinana ahanba tangkaki oina mayumda hannaba haure haiba wafam state lengaki chief secretary Prasan Kumar Singana pongdokhre chief secretary gi opam ase thagangai oibada natana Rangasi sungsoi soidana mai pakna thabakta onthokpa ngamlabadi IDP singda natana miyam punamaki apianba oiba ngamgani chief secretary na phongdokkiba wafam aduda ahanba tangkaki oina July thagi manungda lanjanari beseng mayumda hanjinaraga ani suba tangkaki oina chahi asigi October thada amadi ahum suba tangkaki oina chahi asigi December thada mayumda hanjilangani haiba wafam ase hotel Impal gi sangai hall da pangthokkiba thoram amada mahangna saruk yaduna phongdokkibani adubu Lanjanaduna relief camp singda leiriba More Churachandpura masung kangpokpigi oinadi matam khara changkhigani irang manungda yung kai mangta khibadagi leiba yadana leiriba yum lising tare nipalom nauna sanaba lupa lak amaga lising humdra rongi changda pinaba thorang tawri senpham sing asina makoina saningba maongda yum salagani loina yum mangta khiba aduga matam sangna leinadabadagi pibam soksiliba yum singsu semjinaba lengakna selgi mateng piragani haibasni chief secretary na ahan bada IDP sing masing lising humphunithoi rom oirambadagi housing lising yankhai gatare romta hanthare haina su phongdoki baga loinana lanjanari besing loina natrabasu masing yamlaba mayumda hanjananaba lokhalakliba thorang ase Manipur lengak amadi miyamna honabadagi pibam phagalakhibadagi ni haiki Manipur gi hauzik oiriba tangdu leita daba pibam ase chahi ahum hena matam sangna sathaduna leirakhibana lengaki tawsilda miyamgi pendaba amadi khushaunaba leitaba nate irang asida mara leijadaba angang yauna miyoi chaniga humpu rongi punchi khangu thakta pikhamnakhre hauzik su miyamna national highway yauna kuki singna namna kundaba mapam singi lambida free movement yadabagi awaba mayoknaduna leiri thodok ase mitei amasung kuki anigi marakta thokpa irang oiramlabadi Indian government na khonglei thuna waroisin purakpa ngamdabagi maram karigino watok ase mapalamgi khut yawbaga loinana lebak asegi apunba saktam thugainaba chatharkiba terrorism gi oiba war crime oibadagi India lengakna irai laina laksinba ngamdabani haina lawi karigumba India lengaki luchingba singna thokliba watok asegi matangda political gi lautunaba yauduna yeknaba kanano khangdana matam chana military trackdown chatharamlabadi khonglei
थुना वरिसिन पुरकपा ngamlamgani India government ki karamba makhalgi political gi oiba aronba agenda leibagino illegal immigrant Myanmar based in Kuki Jo narco terrorist singna leba asigi state oiriba Manipur miyamgi mathakta landa aduna apunbagi saktam machetana thugairaga Kuki singi oiba leba jalingam semnaba war crime chatarakibani haina makhoi claim tawraba phawba wathok asi kanglup ani gi marakta thokpa wathok ni haina irai laina lawduna leirakibadagi hena chawu wathok oirakibani wathok asigi warisin puraknaba honabada chahi ahumlom changalliba asi lebak asida thokiba kangluki irangbu oiro natraga miyamgi oiba matam-matamgi thokpa issue singda amata laikidri haiba yai matang asida miyamgi mekaidagi leirakliba wahangdi mainland India gi lengakpa singna Manipur gi apunbagi saktam amadi yelawmi mitei singbu lebak asigi first class citizen oina lawba ngamdrabra haiba asni adubu central government na state asigi popular government ki mahut center na haktheng na PR lengak thamjinduna wathok asigi warisin puraknaba thenglabasu thengna lokhalakliba khongthang asida poloida miyamgi apambagi mayokta lehendana bo honarakani haibagi thajaba lei lengakna miyamda pikiba thajaba wapamseng matam chana thabakta onthokpa ngamdrabadi thajaba manglaba lengak oire I haiba wapamseng phongdokli